ꯂꯦꯞꯇꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯂꯤꯟꯗꯥ ꯊꯠꯇꯨꯅ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯩꯔꯥꯕꯅ ꯋꯥ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯆꯦꯠꯅ ꯃꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯀꯩꯁꯨ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯗꯦ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯁꯤꯡꯒꯅꯤ꯫ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯩꯔꯥꯕ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯉꯟꯇꯥꯅ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯃꯁꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯑꯩ ꯈꯪꯗꯦ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯉꯥꯎꯕꯤꯒꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯒ ꯂꯤꯟꯗꯥ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯉꯥꯎꯕꯤ ꯃꯥꯜꯂꯤ꯫ ꯂꯤꯟꯗꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯩꯔꯥꯕ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯩ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕ ꯃꯍꯥꯛꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯦ꯫ ꯃꯁꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯃꯩꯔꯥꯕꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ, ꯂꯥꯏꯖ ꯈꯛꯇꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯑꯣꯟꯈꯠꯇꯨꯅ ꯆꯩꯁꯤꯟꯕꯤꯔꯝꯂꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯦ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯁꯤꯡ ꯊꯃꯣꯏꯗꯨ ꯂꯨꯝꯊꯔꯛꯂꯦ꯫ ꯊꯃꯣꯏꯅ ꯁꯣꯟꯊꯔꯛꯄꯒꯤ ꯃꯇꯤꯛ ꯃꯤꯠꯂꯨꯗ ꯇꯥꯏꯅꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯩꯔꯥꯕ ꯃꯃꯤꯠꯇꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯦ꯫ ꯄꯤꯔꯥꯡꯗꯨ ꯇꯥꯔꯛꯇꯅꯕ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯔꯒ ꯈꯥꯡꯉꯤ꯫ ꯚꯥꯞ ꯑꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯩꯊꯛꯇ ꯁꯧꯔꯤꯕ ꯑꯦꯟꯁꯥꯡꯗꯨ ꯎꯔꯛꯏ꯫ ꯃꯥꯅꯤ, ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯖꯕ ꯃꯊꯦꯜ ꯁꯅꯥ ꯊꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯄꯥꯝꯖꯕ ꯃꯊꯦꯜꯗꯨꯅꯁꯨ ꯃꯥꯕꯨ ꯑꯣꯠꯂꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯏꯖꯅ ꯃꯥꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯡꯗꯨꯅ ꯊꯤꯜꯂꯛꯄ ꯑꯗꯨꯕꯨ ꯃꯊꯦꯜꯗꯨꯒꯤ ꯃꯍꯥꯎ ꯇꯪꯕ ꯐꯪꯈꯤꯗꯦ꯫ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯆꯩꯖꯔꯛꯏ꯫ ꯈꯜꯂꯤ ꯋꯥꯈꯜꯗ, ꯆꯨꯝꯃꯤ ꯃꯥꯅ ꯍꯥꯏꯕ, ꯆꯩꯅꯥ ꯈꯛꯇꯅꯤ ꯑꯩꯅ ꯃꯐꯝꯗ ꯄꯤꯈꯤꯕ꯫ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯂꯥꯏꯖꯒꯤ ꯄꯦꯟꯗꯕ ꯋꯥꯍꯩ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯣꯡꯐꯝ ꯍꯟꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯊꯃꯣꯏꯗꯣ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯒ꯭ꯌꯥꯁ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯃꯩꯊꯛꯇ ꯁꯧꯔꯤꯕ ꯏꯟꯁꯥꯡ ꯑꯗꯣ ꯆꯦꯒꯞꯅ ꯆꯞꯂꯒ ꯄꯨꯔꯛꯇꯨꯅ ꯅꯥꯀꯟꯒꯤ ꯕꯦꯁꯤꯟꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯏ꯫ ꯑꯃꯠꯇ ꯆꯤꯊꯗ ꯍꯩꯗꯣꯛꯂꯕ ꯕꯦꯁꯤꯟꯒꯤ ꯇꯦꯞꯇꯨ ꯂꯩꯊꯣꯛꯂꯒ ꯏꯁꯤꯡꯗꯨ ꯊꯥꯗꯣꯛꯏ꯫ ꯆꯥꯝꯊꯔꯛꯂꯤꯕ ꯁꯅꯥ ꯊꯣꯡꯕꯒꯤ ꯑꯉꯧꯕ ꯃꯆꯨꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯩꯔꯥꯕ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯄꯥꯝꯖꯕ ꯃꯊꯦꯜ, ꯄꯥꯝꯖꯕ ꯃꯈꯨꯠꯅ ꯊꯣꯡꯂꯒ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯠꯅ ꯐꯥꯎ ꯌꯦꯡꯂꯣꯏ꯫ ꯅꯪ ꯑꯅꯝ ꯌꯥꯝ ꯀꯟꯕ ꯅꯠꯇ꯭ꯔꯥ? ꯃꯤꯒꯤ ꯊꯃꯣꯏ ꯄꯥꯏꯁꯤꯜꯂꯒ ꯅꯪ ꯃꯔꯩ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯐꯩ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯃꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯀꯣꯟꯗꯣ ꯕꯦꯁꯤꯟꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯍꯥꯊꯨ ꯆꯪꯂꯛꯄ ꯊꯦꯝꯕꯨꯡꯗꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯕꯦꯁꯤꯟꯗꯨ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯌꯥꯝꯕ, ꯁꯅꯥ ꯊꯣꯡꯕ ꯂꯣꯏ ꯍꯩꯗꯣꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯃꯩꯔꯥꯕ ꯊꯧꯋꯥ ꯁꯥꯗꯦ꯫ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯣ ꯈꯨꯕꯥꯛ ꯈꯨꯕꯒꯨꯝ ꯐꯠ ꯀꯟꯊꯣꯛꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯅ ꯔꯦꯠꯁꯨ ꯇꯧꯔꯒ ꯐꯤꯅ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯀꯨꯞꯂꯒ ꯊꯣꯡꯗ꯭ꯔꯤꯐꯥꯎ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯁꯅꯥ ꯊꯣꯡꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯊꯣꯡꯉꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯗ ꯊꯦꯝꯕꯨꯡ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯂꯥꯍꯧꯏ꯫ ꯀꯅꯥꯅꯣ ꯂꯥꯏꯖ ꯍꯥꯏꯕꯣ? ꯀꯥ ꯆꯥꯎꯕꯅ ꯊꯥꯔꯛꯀꯦ ꯍꯥꯏꯕ ꯀꯣꯛ ꯅꯨꯄꯤꯗꯨꯔꯣ? ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯌꯥꯝꯕꯣ, ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯑꯣꯏꯅꯗꯨꯅ ꯆꯥꯛꯄꯅꯤ, ꯂꯦꯟꯅꯗꯨꯅ ꯉꯥꯎꯕꯅꯤ꯫ ꯊꯃꯣꯏꯗꯅ ꯃꯩꯒꯤꯁꯤꯡ, ꯆꯤꯡꯕꯥꯜꯗꯅ ꯇꯊꯣꯠꯄꯤ ꯒꯨꯂꯥꯞ, ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯔꯤꯕ ꯕꯁꯟꯇꯅ ꯀꯥꯏꯍꯧꯔꯤ꯫ ꯄꯥꯡꯗꯕ ꯊꯃꯣꯏꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯅꯣꯛꯂꯤ ꯄꯦꯟꯅ ꯋꯥꯔꯧꯔꯤ ꯈꯣꯏꯁꯥꯎꯅꯅ꯫ ꯍꯦꯛꯂꯣ ꯍꯥꯏꯔꯤ ꯂꯩꯔꯥꯡꯗꯣ, ꯉꯪꯂꯣ ꯍꯥꯏꯔꯤ ꯅꯥꯞꯄꯗ, ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜ ꯊꯃꯣꯏꯗ ꯃꯗꯣꯝ ꯌꯣꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯃꯪꯂꯥꯟꯗ ꯁꯦꯝꯈꯤꯕ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯑꯣꯏꯔꯝꯂꯦ ꯇꯥꯏꯕꯪꯗ ꯀꯥꯏꯅꯕꯒꯤ ꯇꯠꯂꯕ ꯀꯤꯁꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯣ ꯌꯥꯏꯁ꯭ꯀꯨꯜ ꯈꯣꯟꯖꯣꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯍꯥꯏꯅ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯐꯥꯒꯤꯗꯒꯤ ꯇꯁꯦꯡꯅ ꯋꯥ ꯂꯦꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯌꯨꯝꯃꯛꯇꯗ ꯂꯥꯛꯄꯗ ꯈꯣꯟꯖꯣꯒꯤ ꯅꯨꯡꯉꯥꯏꯖꯕꯗ ꯂꯣꯏꯔꯦ꯫ ꯃꯤꯀꯨꯞꯇ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ
ngamladawbagum khalai. Yaskol su khangi kunjogi maong. Adubu ma wa ngangde. Rani na koi chen duna chana thaknaba silangi. Kunjo amadi yaskol loinana razen phamduna wari tawri. Kunjo na. Icha thoise ngarangdagi masa khara nungaite haidana pothari. Ngak sum leibiyo. Ay mamada puthok charangi. Yaskol na thalai magi wado. Yare kunjo. Angang masa ngamdabani pothaza sanu. Khangde sana kya. Ay koi sukari haigadabano. Amtaki matang se ay wahifam ga mata khangdre. Yaskol nok na tablap na. Masida wa ama haiba amuk leitida. Angang masa kalagane numilip na bahay duni. Ay gisunupi wat pa imong nido. Wat pa nati tasing na leitabani. Icha atombi dumadi hospital da dum leikrabani. Ay su imaw pamlabani kunjo. Wado tabada kunjo maithong makala mai. Adubo thokti. Chagi matawsida ay su thobada pamjay. Mathwai sokri chase. Maraksida thuaningdaba thoklabadi. Icha na ikaibagi wakhal khanta hudrabadine. Icha khaktani mangzagadaba. Sana kya hoidi mayamna khara adu ngangnaraga tapna loikhinido. Hairagli bawai singdugi niungi atra yaskol tapna hannaba hotnai. Merabana seran turan tawraklabadi machana ikaiduna sikina kiba thokladi hairibani. Aduga amana mina ngangnaba haiba masu yauri. Maduna takpadi kariguma luhongbasi kaikiba natraga nupa mayumna laithokkiba tarabadi kunjo tumina lairoidori. Kantharuba mikopta yaskol nokning lei. Adubu changsiluba khongphamni lepkhrabadi lepkhre tunghaloi khannama tapthana hairei. Waganu kunjo akhoi asu amerisidi adubune mapa mama oibagi mathau ama oina nasagi pukni nungailo. Miyoibagi wakhal haibase yamna lubani. Wakhal mana yauba ngamdaba mafam leitabani. Aduga mana wakhal mana lauba ngamdaba saklonsu leitabani. Wakhal naso pokpa ngamdaba laina leitabani. Wakhal laina haibase yamna lubani. Khwaidagi luba laina ama hairabadi wakhal laina sini. Masibu matang chana hek layeng haudrabadine. Wakhal na putuna dumak chatkigadoribani. Miyoibagi wakhal yamna lui kunjo. Oining mata oiba ngaman mangambani. Wakhal sidagi loina thokpani. Wakhal si yam lubani. Kunjo tumina tai. Yaskol na haiba khuding tapna hoi haiduna adumak tari. Magide hin mamata uludrabasu yare. Pumnama mala sinjabagi lambi amada laklabada wangang drabasu yare. Wari watai ngehak torom langa yaskol hoi shu thorakle. Razena yam gyan tadaba ama hairabadi yaskol ga kunjoga ngai sen oini hairibasini. Gyan ngauraba wakhalna yaskol do ansilaga tattana hai. Wakhal khanthabiyo yambo. Wa puthabagi ikaiba nangba maduna tungi lambidi mayik sengani khanjai. Yaskol sora asangba mohondoklaga khumi. Nupi machado wakhalna society ateng phawba tawrurabani. Nangna khanglibadu mangai. Wakhal laina naraba mi amabo magi apamba piba haibase aigidi ningjabani do. Fatta nungdaba thoklabadi ningamdaba amagi mathakta ningamdaba ama nallaga leirani. Ai madumadi pamde razen. Wadu taraga razen tumina leikhre. Wa makha amuk samtharudre. Ngaizabana thengnahanbani. Mabu koi tanabana mathau oirakle. Nupana tanaring mati nupidana thaidana chenabo anai. Kari ahenba maram leibana no. Laizana mairababu michina faw yenglakidre. Kanna chatpa ngamdabana laiza tapna chatni. Matang sida paiba ngamlabadi khalai. Adubu thangliba khongthang du faw yamna wana thangle. Nupaduso lepta laiza butanaba. Ikai khangdaba oire. Mina kari haina khini haibagi chingnaba leitre. Nang nasa manam kalisha kaigino. Nang mariyam tawningbra. Laiza chana khumi. Lohongamdai sida gyan tana leibiyo. Lambi sida mina uraga phasade. Wai duda mairaba khaksaw sawning lei.
ꯈꯟꯊꯍꯧꯗ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯂꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧ ꯑꯣꯏꯗ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯄꯥꯏꯁꯤꯜꯂꯛꯄꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯁꯨꯛꯂꯒ ꯈꯥꯡꯉꯤ꯫ ꯃꯥꯒꯤ ꯑꯁꯣꯟꯕꯗꯨ ꯎꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯃꯩꯔꯥꯕꯕꯨ ꯑꯣꯜꯂꯒ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯟꯗ ꯃꯈꯥ ꯇꯥꯏ꯫ ꯀꯩ ꯍꯥꯏꯕꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯑꯃꯨꯛ ꯍꯥꯏꯔꯣ, ꯀꯅꯥꯒ ꯂꯨꯍꯣꯡꯕꯅꯣ? ꯂꯥꯏꯖ ꯃꯈꯨꯠꯇꯣ ꯂꯩꯔꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯄꯥꯈꯣꯝꯗ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯒ ꯌꯥꯝꯕꯨꯡꯒ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯠꯂꯤꯁꯤꯕꯣ? ꯀꯩ ꯋꯥꯠꯂꯤꯒꯦ? ꯅꯪꯒꯤ ꯄꯩꯁꯥꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯆꯤꯡꯒꯅꯤ ꯍꯥꯏꯔꯤꯗꯅ꯫ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯈꯣꯝꯗꯨꯅ ꯅꯨꯄꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯍꯜꯂꯤ꯫ ꯆꯦꯅ ꯄꯥꯏꯁꯤꯟꯕꯒꯤ ꯉꯥꯡꯂꯤ ꯇꯧꯔꯝꯕ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯁꯥꯎꯔꯕꯁꯨ ꯃꯁꯥꯗ ꯆꯩꯅꯥ ꯄꯤꯅꯤꯡꯗꯦ꯫ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯁꯛꯇꯝ ꯑꯃ ꯍꯦꯛ ꯎꯕꯒ ꯊꯃꯣꯏꯗ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏ꯫ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯐꯝꯗ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯅ ꯐꯣꯡꯗꯣꯛꯂꯕꯗꯤ ꯃꯅꯤꯡ ꯇꯝꯅ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯁꯥꯗꯣ ꯌꯥꯝ ꯉꯝꯗꯅ ꯎꯔꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯏꯔꯛꯀꯦ ꯇꯧꯏ꯫ ꯂꯥꯏꯖ ꯃꯁꯥꯗꯣ ꯈꯔ ꯊꯩꯗꯣꯛꯏ꯫ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯦ, ꯆꯠꯃꯤꯟꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯕꯣꯔ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯌꯥꯝꯕꯨꯡꯒ ꯇꯣꯏꯅ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯩꯔꯥꯕ ꯃꯊꯥ ꯁꯥꯅ ꯂꯥꯏꯖꯗ ꯌꯦꯡꯉꯤ꯫ ꯅꯪꯅ ꯀꯣꯠꯂꯤꯕ ꯀꯣꯆꯤꯁꯦ ꯀꯩꯅꯣ? ꯅꯅꯥꯛꯇ ꯂꯥꯛꯀꯅꯣ ꯍꯥꯏꯗꯨꯅ ꯀꯣꯠꯂꯤꯕ ꯀꯣꯆꯤꯗꯨꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯃꯔꯧ ꯂꯩꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯒ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯂꯥꯏꯖ? ꯍꯥꯏꯅ ꯂꯥꯏꯖ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯤꯈꯩ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯋꯥꯕ ꯐꯨꯗꯣꯔꯛꯂꯗꯤ ꯃꯁꯥꯗꯣ ꯇꯁꯦꯡꯅ ꯆꯣꯛꯊꯔꯛꯄꯅꯤ꯫ ꯃꯩꯔꯥꯕꯅ ꯂꯩꯕꯅ ꯃꯥ ꯁꯣꯔꯗꯣ ꯍꯣꯟꯊꯔꯒ ꯌꯥꯝꯕꯨꯡ꯫ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯃꯤꯅꯣꯛꯇꯨꯁꯨ ꯃꯥꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯂꯨꯍꯣꯡꯉꯣ꯫ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯌꯥꯝꯕꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯂꯣꯏꯗ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯈꯟꯕꯤꯔꯛꯂꯔꯣꯏꯗ꯭ꯔꯥ? ꯌꯥꯝꯕꯨꯡꯅ ꯑꯗꯨ ꯈꯣꯏꯗꯥꯖꯕ ꯃꯥꯒ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡꯅ ꯃꯔꯩ ꯇꯧꯔꯤꯅꯦ? ꯅꯪ ꯂꯨꯍꯣꯡꯉꯣ ꯌꯥꯝꯕꯨꯡ꯫ ꯃꯩꯔꯥꯕ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯂꯨꯍꯣꯡꯕ? ꯑꯩ ꯂꯨꯍꯣꯡꯉꯅꯤꯅ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯒꯦ? ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯒꯦꯕ? ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯃꯣꯏꯁꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ? ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯑꯩ ꯃꯥꯕꯨ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ꯫ ꯄꯥꯝꯗꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯀꯥꯏꯕ ꯂꯤꯛꯂꯤꯁꯤꯒꯤ ꯃꯔꯛꯇ ꯊꯃꯣꯏꯁꯤ ꯍꯨꯟꯗꯣꯛꯂꯝꯕ ꯅꯠꯇ꯭ꯔꯣ? ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠꯅ ꯌꯨꯗꯨꯅ ꯍꯛꯆꯥꯡꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯊꯈꯤꯕꯗ ꯅꯪꯅ ꯄꯜꯂꯣꯟ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯆꯦꯟꯊꯔꯛꯄ ꯏꯒꯤ ꯄꯜ ꯊꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯅ ꯏꯒꯤ ꯏꯆꯦꯜ ꯂꯦꯞꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗ ꯊꯃꯣꯏ ꯁꯤꯟꯅꯒꯗ꯭ꯔꯣ? ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯏꯍꯟꯒꯅꯨ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯥꯏꯖ ꯑꯣꯟꯈꯠꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗꯤ ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ? ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯗꯣ ꯍꯥꯏꯔꯒꯦ ꯈꯟꯅ ꯅꯨꯡꯗꯒꯤ ꯏꯍꯨꯜ ꯑꯃ ꯐꯨꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯌꯧꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯥꯏꯖꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯅꯪ ꯏꯅꯥꯛꯇ ꯂꯩꯌꯨ, ꯆꯠꯈꯤꯅꯨ꯫ ꯑꯩ ꯀꯅꯥꯁꯨ ꯄꯥꯝꯗꯦ, ꯂꯨꯍꯣꯡꯕꯁꯨ ꯉꯝꯃꯣꯏ꯫ ꯅꯪ ꯏꯅꯥꯛꯇ ꯂꯩꯌꯨ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯈꯤꯕꯗ ꯍꯣꯜꯂꯤꯕ ꯁꯣꯔꯁꯦ ꯃꯈꯥ ꯇꯥꯅ ꯍꯣꯟꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯒꯤ ꯁꯣꯔꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯞꯈꯤꯅꯤ꯫ ꯊꯃꯣꯏꯅ ꯋꯥꯈꯜꯗ ꯇꯠꯇꯅ ꯏꯟꯁꯤꯜꯂꯦ꯫ ꯅꯪ ꯆꯠꯈꯤꯅꯨ ꯂꯥꯏꯖ꯫ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯔꯦ꯫ ꯃꯩꯔꯥꯕꯕꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯣ ꯅꯥꯀꯜꯗ ꯂꯩꯊꯣꯛꯏ꯫ ꯃꯥꯡꯁꯨ ꯂꯥꯟ ꯇꯨꯡꯁꯨ ꯇꯦꯟ ꯑꯣꯏꯔꯕ ꯄꯨꯟꯁꯤꯗꯨꯅ ꯀꯅꯥꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛ ꯂꯦꯞꯂꯨꯈꯤꯅꯤ? ꯇꯥꯔꯛꯀꯗꯕꯒꯤ ꯌꯥꯟꯗꯨꯅ ꯂꯩꯔꯕ ꯄꯤꯔꯥꯡꯗꯣ ꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯟꯗꯨꯅ
ꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯒꯤ ꯏꯍꯨꯜꯗꯣ ꯇꯞꯅ ꯐꯥꯊꯩ꯫ ꯀꯟꯒꯤ ꯀꯟꯅ ꯈꯟꯈ꯭ꯔꯕ ꯊꯃꯣꯏꯅꯤ, ꯑꯗꯨꯛ ꯊꯃꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯊꯧꯁꯥꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯅꯪꯁꯦ ꯑꯁꯨꯛ ꯃꯔꯩ ꯀꯟꯕ ꯅꯨꯄꯥ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄꯤꯔꯅꯨ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯑꯩꯒꯤ ꯋꯥꯈꯜ ꯄꯣꯊꯥꯕ ꯐꯪꯖꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ꯫ ꯀꯔꯤꯒꯤ ꯋꯥꯍꯪ? ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯕꯨ ꯇꯠꯅ ꯌꯦꯡꯂꯛꯏ, ꯃꯔꯧ ꯂꯩꯅ ꯌꯦꯡꯉꯤ꯫ ꯋꯥꯔꯧꯕꯒꯤ ꯃꯤꯠꯌꯦꯡꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤꯗꯃꯛ ꯍꯪꯗ꯭ꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯃꯤꯠ ꯄꯥꯏꯕꯁꯨ ꯃꯥꯜꯂꯤ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯅ ꯌꯦꯡꯅ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯁꯨ ꯀꯅꯥꯅꯣ? ꯋꯥꯍꯪꯗꯨ ꯂꯥꯏꯖ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯑꯃꯗꯤ ꯉꯥꯡꯒꯗꯧꯔꯦ ꯈꯜꯂꯨꯕꯗ ꯂꯥꯏꯖ ꯃꯤꯍꯨꯜꯒꯤ ꯈꯣꯡꯂꯩ ꯌꯥꯡꯂꯛꯏ꯫ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗ ꯃꯥꯕꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯍꯜꯂꯤ꯫ ꯋꯥꯈꯜꯗꯨꯒꯤ ꯆꯅꯐꯝꯅ ꯀꯗꯥꯏꯗ? ꯃꯃꯤꯠꯇꯨ ꯏꯁꯤꯜꯂꯒ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔ ꯉꯥꯏꯔꯦ, ꯊꯧꯁꯥꯗꯕ ꯁꯥ꯫ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯕꯨꯡꯗꯤ ꯂꯝꯂꯥꯟꯕꯅꯤ꯫ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯊꯦꯡꯅꯕ ꯂꯝꯂꯥꯟꯕꯅꯤ꯫ ꯉꯔꯥꯡꯇ ꯊꯦꯡꯅꯕ ꯅꯪꯕꯨ ꯀꯔꯤ ꯃꯔꯤ ꯊꯝꯂꯨꯅꯤ? ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯂꯝꯂꯥꯟꯕ ꯑꯃꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯅꯤ꯫ ꯅꯇꯨꯡꯁꯨ ꯏꯜꯂꯔꯣꯏ, ꯏꯇꯨꯡꯁꯨ ꯏꯟꯕꯤꯔꯛꯀꯅꯨ꯫ ꯃꯤꯅ ꯎꯔꯒ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯕꯨꯡꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯒꯅꯤ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯣ ꯈꯣꯡꯀꯥꯞ ꯑꯃ ꯂꯦꯡꯕꯤꯔꯛꯂꯗꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯎꯕ ꯐꯪꯂꯣꯏ ꯈꯪꯕꯤꯌꯨ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ꯫ ꯑꯀꯟꯕ ꯋꯥꯍꯩꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯂꯕ ꯃꯩꯔꯥꯕꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗꯨꯅ ꯃꯩꯔꯥꯕꯕꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯟꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯒꯨꯟꯁꯦ? ꯋꯥꯍꯩ ꯑꯃꯅ ꯁꯔꯒ ꯄꯥꯛꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯍꯟꯕꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯋꯥꯍꯩ ꯑꯃꯅꯁꯨ ꯊꯃꯣꯏꯕꯨ ꯅꯣꯔꯣꯛꯇ ꯆꯤꯡꯊꯗꯨꯅ ꯃꯩꯅꯨꯡꯗꯣ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯍꯟꯕ ꯈꯪꯍꯟꯕ ꯉꯝꯕ꯫ ꯀꯜꯂꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯩꯆꯥꯛ, ꯀꯜꯂꯤ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ꯫ ꯇꯥꯡꯀꯛ ꯀꯌꯥꯅꯤ ꯍꯧꯈꯤꯕꯗꯣ꯫ ꯑꯃꯨꯛꯅ ꯃꯊꯟꯇ ꯀꯞꯆꯩ ꯀꯅꯥꯁꯨ ꯇꯥꯍꯟꯗ, ꯑꯃꯨꯛꯅ ꯃꯗꯣꯝ ꯄꯥꯡꯗꯕ ꯊꯃꯣꯏꯗ ꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯁꯤꯟꯖꯩ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯜꯂꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯣ ꯊꯨꯒꯥꯏꯔꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯉꯝꯃꯟꯗꯕꯅꯤ꯫ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏ ꯃꯥꯅ ꯏꯀꯥꯏ ꯐꯤꯔꯨ ꯈꯣꯡꯈꯤꯕꯅꯤ꯫ ꯃꯩꯆꯥꯛ ꯈꯥꯡꯕꯗ ꯁꯣꯜꯂꯕ ꯍꯛꯆꯥꯡꯗꯨꯗꯤ ꯃꯩꯁꯥ ꯂꯥꯡꯂꯦ, ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯦ꯫ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯃꯁꯤꯡꯁꯨ ꯈꯨꯠꯅ ꯊꯦꯛꯇꯨꯅ ꯄꯥꯕ ꯌꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯛ ꯆꯥꯎꯔꯕ ꯃꯩꯔꯥꯕꯒꯤ ꯂꯝꯕꯤꯗ ꯂꯥꯏꯖꯒꯤ ꯃꯃꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯀꯔꯝ ꯂꯦꯜꯂꯤ? ꯍꯪꯅꯤꯡꯉꯤ ꯃꯄꯥꯎ, ꯇꯥꯅꯤꯡꯉꯤ ꯈꯣꯟꯖꯦꯜ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅ ꯂꯤꯑꯣ ꯔꯣꯕꯥꯔꯠ ꯑꯅꯤꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯛꯂꯦ꯫ ꯑꯉꯥꯎꯕ ꯃꯔꯨꯞꯀꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯅꯤꯗꯨꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯤ ꯐꯨꯅꯩ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤ꯫ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯅ ꯄꯨꯂꯤꯁꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯅ ꯌꯥꯗꯦ꯫ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯏ꯫ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯃꯇꯧꯗ ꯂꯣꯟꯅ ꯂꯤꯑꯣꯕꯨ ꯀꯧꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯍꯨꯝꯗꯨ ꯁꯪꯒꯅꯩ꯫ ꯂꯤꯑꯣ ꯁꯥꯎꯅ, ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ, ꯃꯆꯥꯅ ꯃꯔꯣꯜ ꯑꯃ ꯁꯣꯅꯣ ꯆꯨꯕꯅꯤ꯫ ꯀꯔꯤꯅꯣꯕ ꯅꯣꯏ ꯅꯄꯥ ꯆꯥꯅ ꯈꯜꯂꯤꯁꯦ? ꯍꯥ, ꯀꯩꯅꯣꯕ? ꯑꯃꯁꯨ ꯍꯥꯏꯅꯕ ꯌꯥꯗꯦ, ꯑꯃꯁꯨ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯑꯃ ꯂꯦꯞꯈꯤꯕꯒ ꯑꯃ ꯔꯣꯕꯥꯔꯠꯅ ꯑꯃ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯥꯔꯨꯁꯤꯁꯨ ꯌꯥꯗꯦ꯫ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯔꯝꯃꯦꯒ ꯑꯗꯨ ꯇꯧꯋꯦꯒ ꯅꯨꯄꯤꯅ ꯐꯤꯜꯝ ꯌꯦꯡꯉꯒ ꯇꯧꯔꯛꯄ ꯗꯥꯏꯂꯣꯛꯇꯨꯕꯨ ꯃꯥꯅ ꯂꯧꯔꯒ ꯁ꯭ꯋꯥꯏꯗ ꯍꯨꯏ ꯑꯉꯥꯎ ꯁꯥ ꯂꯩꯔꯦ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯅꯪ꯫ ꯈꯣꯟꯖꯦꯜꯗꯣ ꯏꯌꯥꯛ ꯌꯥꯛꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯀꯅꯥ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯁꯤꯗ? ꯆꯠꯂꯣ, ꯑꯩ ꯀꯅꯥꯝ ꯎꯅꯤꯡꯗꯦ꯫ ꯂꯤꯑꯣꯅ, ꯍꯩ ꯅꯁꯛꯇꯨꯒꯅꯦ ꯑꯔꯦꯝꯕꯗ ꯑꯄꯥꯏ ꯄꯣꯠ ꯑꯃꯅ ꯊꯣꯝꯃ ꯍꯥꯠꯀꯅꯤ ꯉꯁꯤ꯫ ꯍꯟꯖꯟ ꯍꯟꯖꯟ ꯁ꯭ꯇꯦꯁꯟꯁꯤꯗ ꯐꯖꯔꯦꯕ, ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯅꯠꯇꯅ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯩꯔꯥꯕꯗꯣ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯁꯤ ꯀꯩꯅꯣ? ꯍꯅꯨꯕꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯤ ꯂꯥꯡꯉꯤ ꯃꯌꯥꯝꯗꯣ ꯅꯣꯏꯁꯨ ꯂꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ?
Noi loina magi misang de lepaga ai bo ngau ba ta hali se kai gino noi luong ni hai dai chot luong lo ai di sida thum leirani kanam tai lau thok pa lakana sum hanjin hanjin lau thok pa lak toidi mayam mamak sida mi ama hatlaga punsi gi leini Robert nok laga phachai ne ar ke sana mamai ningthogi I sengi khetri machai hongna ba nupi gi dama pukna ma ka thokla mani ne Leo Robert ta paini yengi amadu su gyan tarak tuna noklam madu chap lepkre Leo do khara mung tap tharaga maira madu ansilai ngai ko nangna lana khan ma leire ai khoi kanam ta pawongi mi changchang di nang su khangli dani upai leite haiba ai su pawong do themba ya badi themli dana adubu kari upai leyeba wa pu thama yaro haibisida takhiba natro aduga mayam dagi mathakta pawong na thamoi sonthari base Linda gi anaba sini kariguma lohong masida thoganing daba thodok thoadi Linda se phagi phagi kai khangdagi maira bana wadu pathalai yare mai wapalakana ai taning de mana tawrido acting ni lila drama da tawgada acting do live ta tawraga thajari ba moin hen nga khre Leona doctor na bu oidaba ngangadrane maira ba sound khumlai acting bu hairaba psychologist amu bu hekta pangwa siba ngamani ai ngasi tumba yadre numini ni chak sadre adu oiranga depression na re habi yaroi mi khudima history amamam loina leibane Linda gi history se kaino yu thakpadura ahing de nupaga party satpadura natraga makuta paisa jom jom pairaga lining balaiba setting ba setpa chaning ba sabadura Leo kumpam khangre haifam khangre makoi su makhutna lukham do tapna tapna nalaga tumina lei makhoina tongan ma table amada phamlaga ngasai dagi ngangnari bado police sing duna phalap phalap yengi changsin duna cheiru basu yada onsin lodre magi mathau tongnari haina haina maira bahande warongna pendana sauningna duma ngang balete ai kokta leise anam kan bido khaktani anam kan manina ai wakhaldagi thu haibasu yade thamoida otkanu haibasu yade anam kan lagale ai bu wahan ba penri haidana ningai tawraga leire machin mangda ai bulam lan bani hairam bani ai gi marol thoktaba thamoi sibo karim naraga kaiso tawba ngamlorei matagom akan bo wai haiduna thamlam bani nungsagi maisada unna mangkibago magi nushi mai chakta aina ut on kibado ma pene yengsano Leo hena matha sari makhunna grogro kholaduna makoptuna Robert to ansilai chasira Robert su karino haigom Leo de inglei Leo tapna oiraroi jasla pabong da mi ma halamena jail la leore hairase ai ngangna banga maroi Robert to sawalai kaino problem ama thoadi madu solve tong ba hotna dong na tra ngamaroi ni hekta chen ya bro sigi sana ma maisa sina chen bra chen da solve to bra tawda ai di thamoi kaira ba do haidana le Leona nangi copy mayam dagi formula do sida pan me yaroi asom dagi nupi do na ne maira bagal wong radi ai sirani haidana ngaksam da thori hukchin kre kundo ge exchange tawna drifa yaroi haidana le hori boroi ge dori banu pasina mana tadi haidana muktana leire maduna amu uwa khudingine yalak kanu haidana tan tale sida kari tok sabano Robert hande hina dum thona phazilai pangkhre da kono isa aninduda makhutna mamam thilaga nangso nahi dilam yau kai hairebo Japan Korea kangpok pi loi su kai haire adubu nusibagi lam sidadi more lamida traffic jam oire duni ani du suklaga Robert yingi amadu samari mari samtharai ai wa haige munata nupina leave me alone hairaba manakta so nei nga leigedaba nupina kappaga nusi de haira adine yam nusi harini sifo khangdaba nangda nusi mai cha khangba kaina chalo soida aduk yam haitani tok tho aingonon piro ai koige aroi be wa haiduna maira basu Leo so Robert ta sauni yinglei Leo de kuina yengamdre hulai thoklaga police amado ansun na lawi
ꯑꯣꯁꯤ ꯁꯥꯍꯦꯕ ꯁꯤꯗꯒꯤ ꯅꯨꯄꯥꯅꯤꯁꯦ ꯊꯥꯏꯅ ꯃꯥꯐꯤꯌꯥ ꯑꯣꯏꯔꯝꯕꯅꯦ ꯃꯤ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯄꯪꯍꯥ ꯇꯥꯠꯄꯅꯦ ꯍ꯭ꯌꯨꯃꯦꯟ ꯂꯥꯏꯐꯁꯦ ꯃꯄꯣꯛ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯗꯣ ꯆꯥꯎꯔꯥꯛꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯂꯥꯁ ꯃꯄꯣꯛꯇꯨꯐꯥꯎ ꯖꯦꯜꯗ ꯊꯝꯕꯤꯌꯣ ꯑꯅꯤꯃꯛ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯅꯨꯄꯥꯗꯣ ꯂꯤꯌꯣꯅ ꯍꯥꯏꯔꯝꯂꯤꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ ꯔꯣꯕꯔꯠꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯛꯂꯤ ꯅꯣꯛꯅ ꯂꯤꯌꯣꯕꯨ ꯌꯦꯡꯂꯒ ꯃꯤꯅꯣꯛꯇꯨ ꯈꯔ ꯇꯞꯊꯔꯒ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ